Meitei Singi shenglaba laiphamlen ama oiriba Ibudhou Thangjing Khurumnaba Thangjing ching karakkadoure haiduna Kuki nupi Singna tongan-tonganba Mapham ahumda thatlaga Leikhre hairi. Hiram asigi matangda presna fangba pau amana hai. Meitei Sing Thangjing ching Karaktanaba Kuki nupi Singna Thatuna thamne hairiba Mapham sing adude Kangbai Torbung amasung Khausabungdane. Kangbai amasung Torbung ase Thangjing ching kabage chathok chasin tawbada khudong chabu Mapham amani hairi. Nakal amaromda social media ki platform ama oiriba Facebook daso Kuki furup ki nupi sina Meitei Sing Thangjing ching kaba laktanabagi damak puna famjilaga laibagi video amade tongan-tonganba mafamdagi mioi kaya gari da holakpagi video sing ngasi viral oirakhe. Video amada mass protest against the forced attempt to trespass Kuki Jo areas amade we will not allow any Meiteis in Kuki land until a political solution is arranged. Haina thaba tongan-tonganba banner ki makhada Kuki nupi sing puna famlaga leiba yaure. Amoromda Thangjing ching ase sajibu noma panba chairawa loiraba matungda lakpa Thangjan numita karaga Nomaijing numita Ibudhou Thangjing khurumnei. Adubu hauzik ase Thangjing ching kaduna Ibudhou Thangjing khurumnabage matamdi natte maramde sajibu noma panba chairaw khraba matungi ahanba thangja ase haukiba tang manga tani haina pau asina makhatare. Panba yabade ngasidagi numit humni romgi mamangda Cookies organization yauna Churchanpurda base tauba Cookies singi tongan-tonganba loop tarukna Thangjing ching karakpa yaroi haina Meitei singna Jackson wathamnapa Leikhre. Government of India amasung Kuki Jo Mar Furuka political settlement ama purakri fauba makhoigi jurisdiction da Meitei amata changlakpa yaroi haiba wafam phongdokrabane.